ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯌꯥꯏ ꯇꯝꯕꯒꯤ 150 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤꯔꯣ ꯀꯥꯔꯣꯡ ꯑꯗꯨ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯤꯀꯞ ꯑꯃꯅꯤꯗꯤ ꯇꯨꯝꯊꯣꯛꯂꯤ ꯑꯁꯨꯝꯅ ꯇꯨꯝꯈꯤꯕꯅ ꯃꯇꯝ ꯑꯗꯨꯗꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞꯌꯨꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯄꯒ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯂꯥꯛꯏ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕꯅꯤ ꯍꯟꯗꯛ ꯃꯔꯝ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯃꯔꯝꯗꯒꯤ ꯃꯍꯥꯛꯅ ꯈꯨꯂꯥꯛꯄꯤꯁꯤꯕꯨ ꯆꯤꯡꯅꯔꯤꯕꯁꯤ ꯄꯔꯞ ꯂꯥꯛꯂꯒ ꯈꯨꯂꯥꯛꯄꯤꯒꯤ ꯖꯣꯔꯤ ꯃꯈꯥ ꯑꯗꯨꯗ ꯂꯦꯞ ꯈꯨꯂꯥꯛꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯈꯨꯂꯥꯛꯄꯤ ꯇꯥꯕ꯭ꯔꯥ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯑꯩ ꯂꯥꯛꯆꯔꯤ ꯈꯨꯂꯥꯛꯄꯤ ꯀꯥꯔꯣꯡ ꯑꯗꯨ ꯁꯧꯔꯥꯡꯅꯅꯤ ꯀꯧꯔꯛꯂꯤꯕꯗꯣ ꯈꯨꯂꯥꯛꯄꯤ ꯑꯗꯨꯗꯤ ꯁꯣꯝꯗ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯄꯨꯔꯣꯏꯕꯗꯨꯒ ꯌꯥꯡꯂꯦꯟꯗ ꯇꯣꯡꯂꯤꯕꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯅꯤ ꯀꯥꯔꯣꯡꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯌꯥꯡꯂꯦꯟꯗ ꯇꯣꯡꯂꯤꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯇꯥꯏꯕꯪ ꯁꯛꯂꯣꯟꯗ ꯈꯔ ꯂꯥꯡꯂꯛꯂꯕꯗꯨꯅ ꯇꯥꯕ꯭ꯔꯥ ꯈꯨꯂꯥꯛꯄꯤ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯅ ꯆꯜꯂꯕꯤ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯔꯒꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯪꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯊꯤꯔꯛꯀꯗ꯭ꯔ ꯈꯟ ꯃꯤꯁꯛ ꯑꯁꯤ ꯑꯩꯅ ꯇꯥꯛꯇꯕꯅꯤ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯃꯁꯤꯒꯤ ꯃꯇꯦꯡ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯎꯁꯤꯟ ꯑꯣꯏꯕ ꯄꯣꯠꯁꯛ ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯑꯗꯨ ꯅꯍꯥꯛꯅ ꯄꯤꯕ ꯉꯝꯂꯔꯣꯏ ꯆꯠꯂꯨ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯇꯦꯡ ꯅꯪ ꯁꯣꯏꯗꯅ ꯂꯧꯗꯕ ꯌꯥꯔꯕꯅꯤ ꯃꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯥꯒꯤ ꯑꯇꯩ ꯄꯥꯝꯕꯩ ꯂꯩꯇꯦ ꯈꯨꯂꯥꯛꯄꯤ ꯑꯗꯨ ꯄꯟꯊꯕ ꯇꯧꯗꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯀꯥꯔꯣꯡ ꯑꯣꯏꯔꯝꯂꯤ ꯉꯁꯥꯏ ꯃꯈꯩ ꯀꯧꯔꯤꯕꯁꯤ ꯈꯨꯂꯥꯛꯄꯤꯅ ꯀꯥꯔꯣꯡ ꯂꯥꯎ ꯀꯥꯈꯠꯂꯛꯑꯣ ꯃꯪꯒꯣꯜꯗ ꯐꯤꯗꯥ ꯊꯥꯔꯤꯕꯁꯤ ꯃꯁꯤꯗ ꯍꯦꯛꯇ ꯐꯝꯃꯨ ꯂꯥꯎ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯏꯆꯦ ꯅꯈꯣꯏ ꯂꯩꯔꯕꯗꯤ ꯀꯥꯔꯣꯡꯒꯤꯗꯃꯛ ꯆꯥ ꯑꯍꯥꯎꯕ ꯑꯃꯇ ꯂꯧꯔꯛꯎꯁꯤ ꯉꯁꯤ ꯈꯨꯂꯥꯛꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯀꯥꯔꯣꯡꯁꯨ ꯏꯉꯛꯏ ꯈꯨꯂꯥꯛꯄꯤ ꯑꯗꯨꯗꯤ ꯀꯥꯔꯣꯡꯕꯨ ꯁꯥꯎꯗꯅꯕꯒꯤꯗꯃꯛ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟ ꯊꯦꯝꯕ ꯍꯧꯔꯤꯕꯅꯤ ꯈꯨꯂꯥꯛꯄꯤ ꯑꯗꯨꯅ ꯀꯥꯔꯣꯡ ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯅꯪꯁꯨ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯑꯩꯁꯨꯅꯦ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯋꯥꯈꯜ ꯑꯁꯤ ꯆꯐꯛꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯄꯗꯒꯤ ꯇꯧꯗꯕꯅꯤꯗꯣ ꯃꯌꯥꯝ ꯇꯤꯟꯕꯗ ꯌꯥꯎꯗꯕꯅꯤꯗꯣ ꯀꯥꯔꯣꯡꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯈꯨꯂꯥꯛꯄꯤ ꯀꯔꯤ ꯊꯧꯗꯣꯛꯄ ꯊꯣꯛꯂꯕꯒꯤꯅꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯈꯨꯂꯥꯛꯄꯤ ꯑꯗꯨ ꯂꯠꯂꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯏꯁꯥꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯍꯥꯏꯕꯅꯤꯗ ꯆꯥ ꯄꯨꯊꯣꯔꯛꯂꯤꯕꯁꯤ ꯊꯛꯅꯕ ꯇꯧꯁꯤ ꯆꯥꯗꯤ ꯉꯁꯥꯏꯗꯒꯤ ꯑꯗꯨꯃꯛ ꯂꯣꯜꯂꯒ ꯊꯝꯂꯕꯅꯤ ꯅꯍꯥꯛ ꯂꯥꯛꯀꯅꯤ ꯈꯪꯕꯅꯔ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯂꯥꯛꯄꯤꯗꯣ ꯅꯣꯛꯅꯤꯡꯗ ꯅꯣꯛꯄꯒꯤ ꯃꯑꯣꯡꯗ ꯃꯃꯥꯏ ꯑꯗꯨ ꯁꯨꯛꯑꯒ ꯅꯣꯛꯏ ꯀꯥꯔꯣꯡꯅ ꯋꯥꯈꯜꯗ ꯁꯨꯝ ꯈꯜꯂꯤ ꯇꯧꯖ ꯁꯥꯔꯤꯕꯁꯤ ꯌꯦꯡꯕꯅꯤ ꯃꯍꯥꯛꯀꯤꯁꯦ ꯑꯩꯒꯤ ꯃꯇꯦꯡ ꯅꯤꯔꯝꯗꯥꯏꯒꯤ ꯃꯥꯜꯂꯤꯗ ꯑꯩꯁꯨ ꯄꯪꯁꯤꯟꯅꯕ ꯌꯥꯗꯦ ꯃꯍꯥꯛꯀꯤ ꯂꯧꯅꯝ ꯂꯥꯡꯗ ꯊꯨꯕ ꯌꯥꯗꯦ ꯈꯨꯂꯥꯛꯄꯤꯅ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯂꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯏꯐꯣꯡ ꯐꯣꯡꯅ ꯎꯕ ꯐꯪꯂꯤ ꯍꯦꯛꯇꯃꯛ ꯍꯥꯏꯌꯨꯅ ꯈꯨꯂꯥꯛꯄꯤ ꯀꯔꯤꯒꯤꯗꯃꯛ ꯋꯥ ꯅꯝꯁꯤꯟꯅ ꯊꯝꯂꯤꯕꯅꯣ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯄꯔꯞ ꯍꯥꯏꯕꯤꯌꯨ ꯑꯩꯁꯨ ꯈꯨꯂꯥꯛꯄꯤꯗꯨ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯆꯕꯅꯤꯗꯣ ꯈꯨꯂꯥꯛꯄꯤ ꯑꯗꯨꯅ ꯉꯥꯏꯈꯣ ꯅꯪꯒꯤ ꯋꯥꯒ ꯂꯥꯏꯔꯤ ꯑꯩꯅꯦ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯅꯤꯗꯕ ꯌꯥꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡ ꯑꯗꯣꯝꯗ ꯐꯂꯞ ꯌꯦꯡꯉꯤ ꯃꯤ ꯑꯃꯗ ꯇꯥꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯒ ꯈꯨꯂꯥꯛꯄꯤꯅ ꯈꯥꯔꯣꯡ ꯂꯥꯛꯑꯣ ꯁꯨꯝꯌꯦꯅ ꯈꯥ ꯑꯁꯣꯝꯗ ꯆꯪꯉꯛꯑꯣ ꯑꯩꯒꯤ ꯋꯥꯁꯤ ꯀꯅꯥꯃꯠꯇ ꯇꯥꯍꯟꯕ ꯌꯥꯗꯕꯅꯤꯀꯣ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯈꯪꯒꯗꯕꯅꯤ ꯀꯥꯔꯣꯡ ꯑꯗꯨ ꯈꯨꯂꯥꯛꯄꯤꯅ ꯀꯧꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯈꯥ ꯑꯗꯣꯝꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯈꯨꯂꯥꯛꯄꯤꯅ ꯈꯥꯔꯣꯡ ꯑꯩꯒꯤ ꯃꯇꯦꯡꯁꯤ ꯅꯪꯅꯕꯨ ꯄꯥꯡꯂꯕꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯕ ꯉꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯁꯤ ꯄꯥꯡꯂꯕꯗꯤ ꯑꯩꯒꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯅꯍꯥꯛꯅ ꯄꯣꯛꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒꯗꯕꯅꯤꯀꯣ ꯀꯥꯔꯣꯡ ꯑꯗꯨ ꯃꯁꯥꯗ ꯆꯤꯡꯅꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯂꯥꯛꯄꯤ ꯍꯦꯛꯇꯃꯛ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯈꯨꯂꯥꯛꯄꯤꯒꯤ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯂꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯑꯃꯗꯤ ꯈꯨꯜꯒꯤ ꯑꯐꯒꯗꯕ ꯑꯣꯏꯔꯕꯗꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯕꯨ ꯈꯨꯂꯥꯛꯄꯤ ꯏꯁꯥꯒꯤꯗ ꯈꯟꯕ ꯃꯗꯨꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯈꯛ ꯁꯤꯖꯤꯟꯅꯒꯦ ꯈꯟꯕꯤꯒꯅꯨ ꯈꯨꯂꯥꯛꯄꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯔꯣꯡ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯍꯨꯠ ꯂꯩꯊꯣꯛꯈꯤ ꯁꯥꯎꯔꯥꯡꯅꯕ ꯃꯥꯏꯊꯣꯡ ꯄꯨꯔꯤꯕꯅꯤ ꯈꯨꯂꯥꯛꯄꯤ ꯑꯗꯨꯅ ꯀꯥꯔꯣꯡꯕꯨ ꯊꯦꯝꯕ ꯍꯧꯔꯛꯂꯝꯃꯤ ꯀꯥꯔꯣꯡ
ꯅꯪꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯄꯨꯀꯣꯛꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅꯤꯗꯣ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯍꯥꯛꯄꯨ ꯄꯨꯀꯣꯛ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯩꯅ ꯈꯨꯜꯂꯥꯛꯄꯗ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯑꯩꯒꯤ ꯈꯨꯜꯂꯥꯛꯄꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯕꯨ ꯉꯁꯤꯗꯤꯅꯦ ꯅꯪꯕꯨ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯖꯔꯝꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯅꯍꯥꯛꯀꯤ ꯃꯇꯦꯡꯗꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯃꯨꯛ ꯐꯥꯎꯔꯛꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯍꯥꯛ ꯅꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯁꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯂꯨꯔꯦ ꯑꯁꯨꯝꯅ ꯀꯣꯏꯊꯣꯛꯇꯕꯤꯗ ꯖꯞ ꯖꯞ ꯈꯨꯜꯂꯥꯛꯄꯤꯁꯤꯅ ꯀꯥꯔꯣꯡꯗ ꯍꯥꯏꯔꯛꯂꯝꯃꯤ ꯀꯥꯔꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯆꯤꯡꯅꯕꯗ ꯆꯨꯝꯂꯤ ꯁꯥꯎꯔꯥꯡꯅꯅ ꯃꯁꯥꯗꯨ ꯊꯛ ꯊꯛꯅ ꯏ ꯈꯨꯜꯂꯥꯛꯄꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯨꯜ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯕꯗꯨꯔ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯃꯍꯧꯁꯥꯅ ꯌꯥꯗꯕ ꯇꯥꯏꯕꯪ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯗꯕ ꯅꯣꯡꯗꯝ ꯃꯍꯥꯛꯅ ꯅꯣꯡꯗꯝꯅꯕ ꯊꯕꯛ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯨꯝꯂꯕꯗꯨ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜꯂꯤꯕꯗꯨꯕꯨ ꯑꯩ ꯍꯥꯏꯒꯦ ꯇꯥꯕꯤꯌꯨ ꯈꯨꯜꯂꯥꯛꯄꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯗꯨꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯃꯨꯛ ꯐꯥꯎꯔꯛꯂꯕꯗꯤ ꯈꯨꯜ ꯑꯁꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯒꯅꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯤꯡꯅ ꯃꯃꯥ ꯃꯆꯥ ꯈꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯃꯥ ꯃꯆꯥ ꯈꯥꯏꯅꯕꯒꯤ ꯃꯩꯁꯥꯛꯅ ꯎꯔꯥꯎ ꯊꯔꯥꯎꯕꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯅꯤꯜꯂ ꯈꯣꯡꯂꯒꯅꯤ ꯑꯁꯤ ꯈꯛꯇ ꯅꯠꯇꯦ ꯀ꯭ꯋꯥꯛ ꯂꯪꯖꯥ ꯀꯌꯥꯒꯤ ꯆꯥꯛꯊꯥꯐꯝ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯔꯒꯅꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯣꯡꯐꯝ ꯁꯥꯅ ꯂꯩꯔꯣꯜꯅꯨꯡꯗ ꯆꯪꯈ꯭ꯔꯒꯅꯤ ꯃꯁꯤ ꯃꯇꯥꯡꯗ ꯈꯟꯕꯤꯌꯣ ꯈꯨꯜꯂꯥꯛꯄꯤꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯅꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯁꯦꯡꯕꯅꯤꯀꯣ ꯏꯄꯨꯔꯣꯏꯕꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯅꯤ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯑꯩꯅ ꯀꯧꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯇꯤꯅꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯉꯤ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯕꯗ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅꯤ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤ ꯅꯠꯇꯦꯀꯣ ꯃꯁꯤꯒꯤꯗꯃꯛ ꯅꯍꯥꯛ ꯅꯨꯡꯁꯥ ꯊꯤꯕ ꯇꯧꯕ ꯌꯥꯗꯦ ꯃꯍꯥꯛꯅ ꯑꯩꯍꯥꯛꯀꯤ ꯏꯐꯝꯗ ꯋꯥꯁꯛꯈꯤꯕ ꯑꯃꯁꯨ ꯂꯩ ꯀꯥꯔꯣꯡꯅ ꯈꯨꯜꯂꯥꯛꯄꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛꯅ ꯁꯦꯔꯥꯟꯅꯕ ꯑꯃꯗ ꯄꯨꯔꯤ ꯑꯇꯩ ꯅꯠꯇꯦꯅ ꯈꯨꯜꯂꯥꯛꯄꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯗꯨꯅ ꯍꯤꯡꯂꯕ ꯃꯇꯝ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯐ ꯅꯨꯡꯉꯥꯏ ꯊꯕꯛ ꯇꯧꯔꯕꯁꯨ ꯅꯍꯥꯛ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯇꯝ ꯀꯌꯥꯗꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯛꯍꯟꯒꯗꯕꯒꯤ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯃꯍꯧꯁꯥ ꯅꯠꯇꯕ ꯌꯥꯏ ꯇꯝꯕ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯃꯈꯣꯡ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯁꯤꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗ ꯍꯟꯖꯟ ꯍꯦꯛ ꯃꯪꯐꯥꯎꯅꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯥꯏ ꯇꯝꯕ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯅ ꯀꯥꯏꯍꯧꯔꯨꯕ ꯇꯧꯗ ꯃꯁꯥ ꯃꯊꯟꯇ ꯇꯥꯏꯕꯪ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄꯒꯤ ꯃꯄꯥꯡꯒꯜ ꯑꯗꯨ ꯌꯥꯎꯖꯈ꯭ꯔꯒꯅꯤ ꯃꯁꯤ ꯃꯇꯥꯡꯗ ꯈꯟꯕꯤꯌꯨ ꯅꯄꯨꯔꯣꯏꯕꯅ ꯈꯨꯜ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯛꯍꯟꯕꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯌꯥꯏ ꯇꯝꯕ ꯃꯍꯥꯛꯅ ꯅꯣꯡꯃꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯉꯛꯁꯝ ꯊꯕꯠ ꯀ꯭ꯋꯥꯛ ꯂꯪꯖꯥꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯃꯇꯥꯡꯗ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯛꯎꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯌꯧꯖꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯔꯣꯡ ꯑꯗꯣ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯑꯃꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯀꯥ ꯍꯦꯟꯅ ꯁꯥꯎꯕ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯖꯔꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨ ꯀꯥꯔꯣꯡꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯄꯣꯛꯏ ꯀꯥꯔꯣꯡꯅ ꯉꯥꯡꯂꯤꯕꯗꯨ ꯃꯍꯥꯛꯇꯤ ꯃꯅꯥ ꯃꯊꯨꯅ ꯇꯥꯗꯦ ꯃꯄꯨꯔꯣꯏꯕꯁꯤꯕꯨ ꯍꯤꯡꯂꯕꯗꯤ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯁꯤꯅꯤ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤ ꯑꯩꯒꯤ ꯈꯥꯗ ꯑꯩꯅ ꯇꯔꯦꯠ ꯆꯤꯟꯖꯥꯛ ꯀꯌꯥ ꯄꯤ ꯑꯩꯅ ꯅꯦꯛꯇꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏ ꯃꯍꯥꯛꯅ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯀꯣ ꯐꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛꯅ ꯊꯤꯡꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯜꯂꯥꯛꯄꯤ ꯑꯗꯣ ꯏꯃꯨꯡ ꯇꯝꯅ ꯄꯔꯞ ꯆꯪꯈꯤꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯗ ꯇꯧꯈ꯭ꯔꯤꯕ ꯊꯣꯛꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯃꯁꯤ ꯆꯤꯊꯗꯅ ꯂꯣꯏꯅꯃꯛ ꯊꯝꯃꯤ ꯌꯥꯡꯂꯩꯅ ꯇꯣꯡꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯄꯨꯀꯣꯛ ꯃꯍꯥꯛꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯀꯣ ꯅꯪ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨꯗꯤ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯛꯈ꯭ꯔꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯠꯇ ꯂꯣꯠꯄ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯑꯩꯒꯤ ꯀꯔꯝꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯅꯍꯥꯛꯄꯨ ꯑꯩꯅ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕ ꯉꯝꯒꯗꯕꯅꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯕꯅꯤꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯣꯏꯅꯃꯛ ꯆꯤꯡꯁꯤꯜꯂꯒ ꯌꯦꯡꯕ ꯉꯝꯂꯤꯕꯅꯤ ꯌꯥꯡꯂꯩꯅ ꯇꯣꯡꯂꯤꯕ ꯈꯨꯜꯂꯥꯛꯄ ꯄꯥꯏꯊꯧꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯄꯥꯝꯕꯩ ꯑꯅꯤ ꯈꯛꯇꯤ ꯂꯩ ꯄꯥꯝꯕꯩ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯅꯍꯥꯛꯅ ꯈꯜꯂꯒ ꯇꯧꯗꯕ ꯌꯥꯗꯦ ꯄꯥꯝꯕꯩ ꯑꯁꯤ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯅ ꯂꯦꯞꯀꯗꯕꯅꯤ ꯀꯥꯔꯣꯡꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯁꯨ ꯑꯆꯨꯝꯕꯃꯛꯅꯤ ꯑꯩꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯂꯕꯗꯤ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯁꯒꯣꯜ ꯊꯧꯕ ꯌꯥꯏ ꯇꯝꯕꯗꯣ ꯃꯗꯨꯁꯨ ꯁꯥꯐꯣꯡꯂꯒꯅꯤ
ꯑꯩꯈꯣꯏꯅ ꯀꯥꯏꯍꯧꯔꯕ ꯅꯥꯏꯗꯨꯅ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯥꯏꯕꯪ ꯑꯁꯤ ꯐꯥꯎꯗꯕ ꯇꯥꯔꯕꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤ ꯅꯍꯥꯛꯅ ꯎꯕ ꯐꯪꯂꯔꯣꯏ ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯄꯥꯈꯪ ꯁꯔꯦꯞ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯥꯏꯕꯪ ꯈꯨꯌꯥ ꯇꯝꯈ꯭ꯔꯒꯅꯤꯗꯣ ꯃꯁꯤ ꯑꯩꯅ ꯈꯣꯌꯨꯝꯂꯥꯏ ꯑꯣꯏꯕꯅꯤꯅ ꯈꯪꯕꯅꯤ ꯃꯁꯤꯃꯗꯤ ꯅꯍꯥꯛꯀꯤ ꯑꯔꯣꯠꯄ ꯑꯣꯏꯅ ꯊꯝꯃꯨꯀꯣ ꯈꯨꯂꯥꯛꯄꯤꯗꯨꯅ ꯀꯔꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯤꯅ ꯄꯥꯈꯪ ꯁꯔꯦꯞ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯒꯅꯤ ꯍꯥꯏꯕ ꯃꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯕꯅꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯒꯅ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯁꯤꯒꯗ꯭ꯔꯥ ꯁꯤꯔꯣꯏꯗ꯭ꯔꯥ ꯐꯖꯅ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨꯗꯣ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯔꯣ ꯅꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇꯕ ꯇꯥꯔꯕꯗꯤ ꯁꯒꯣꯜ ꯊꯧꯕ ꯌꯥꯏ ꯃꯗꯨꯒꯤ ꯈꯌꯥꯠꯇ ꯇꯥꯈꯤꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯕꯗꯤ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯅ ꯀꯟꯕ ꯉꯝꯒꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯏꯆꯥ ꯑꯅꯤꯒꯤ ꯃꯇꯨ ꯅꯥꯃꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯁꯣꯛꯍꯜꯂꯣꯏ ꯈꯨꯂꯥꯛꯄꯤꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯀꯔꯝꯕꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯈ꯭ꯔꯤ ꯈꯨꯂꯥꯛꯄꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯅꯪꯕꯨ ꯇꯥꯏꯕꯪ ꯑꯁꯤꯗ ꯐꯥꯎꯍꯜꯂꯛꯇꯕ ꯌꯥꯗꯕꯅꯤ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯑꯗꯨꯗꯤ ꯁꯥꯐꯣꯡꯅꯪꯒꯤ ꯁꯥꯐꯣꯡꯖꯔꯁꯅꯨ ꯃꯍꯥꯛꯅ ꯁꯥꯐꯣꯡꯂꯛꯂꯕꯗ ꯀꯥꯔꯣꯡꯁꯨ ꯂꯩꯔꯤ ꯃꯍꯥꯛ ꯆꯦꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯤ ꯃꯍꯥꯛ ꯈꯛꯇꯗ ꯅꯠꯇꯦ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯌꯣꯡ ꯌꯥꯒꯅꯤ ꯍꯥꯏꯕꯗꯨ ꯂꯥꯂꯣꯡ ꯀꯌꯥꯁꯨ ꯁꯤꯟꯗꯨꯅ ꯇꯝꯗꯨꯅ ꯂꯣꯟꯅ ꯂꯩꯖꯔꯤꯕꯅꯤ ꯑꯩ ꯅꯍꯥꯛꯄꯨ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯅꯤ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯒꯅꯨꯀꯣ ꯌꯨꯝ ꯑꯗꯨꯒꯤ ꯌꯥꯡꯂꯦꯟꯗ ꯇꯣꯡꯂꯤꯕ ꯈꯨꯜꯂꯥꯛꯄ ꯄꯥꯏꯊꯧꯅ ꯑꯗꯨꯕꯨ ꯉꯥꯏꯈꯣꯅꯤ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯃꯇꯦꯡꯅ ꯍꯧꯖꯤꯛ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗ ꯍꯟꯖꯤꯟꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯅꯍꯥꯛꯅ ꯊꯟꯗꯅ ꯇꯧꯕꯗꯤ ꯊꯧ ꯑꯁꯤ ꯄꯥꯡꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯍꯥꯛ ꯀꯥꯔꯣꯡꯒꯤ ꯃꯇꯦꯡ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯡꯂꯦꯟꯗ ꯇꯣꯡꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯇꯨꯃꯤꯟꯅ ꯋꯥ ꯃꯈꯥ ꯇꯥꯗꯕꯤ ꯊꯨꯞꯁꯤꯜꯂꯒ ꯂꯩꯈꯤꯔꯝꯃꯤ ꯈꯨꯂꯥꯛꯄꯤꯗꯨ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯤ ꯀꯔꯝꯅ ꯀꯥꯔꯣꯡ ꯑꯁꯤꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯑꯁꯤ ꯄꯥꯡꯍꯟꯒꯗꯕꯅꯣ ꯁꯤꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯃꯃꯩ ꯊꯪꯗ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯏ ꯀꯥꯔꯣꯡꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯁꯤꯝꯂꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯊꯧꯖꯤꯟꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯧ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯍꯟꯅꯕꯒꯤꯗꯃꯛ ꯁꯤꯜꯂꯒꯁꯤꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯃꯅꯥꯏ ꯃꯁꯤꯡ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯧ ꯅꯍꯥ 4-5 ꯈꯛ ꯈꯜꯂꯤ ꯑꯗꯨꯒ ꯁꯤꯝꯂꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯟꯈꯤꯔꯝꯃꯤ ꯀꯥꯔꯣꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯌꯧꯕꯒꯅꯤ ꯈꯨꯂꯥꯛꯄꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯧꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯄꯟꯊꯥꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯤꯝꯂꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯃꯆꯥ ꯑꯄꯤꯛꯄꯗꯨꯒ ꯂꯣꯏꯅꯅ ꯀꯥꯔꯣꯡꯗꯤ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤ ꯅꯨꯄꯤ ꯑꯁꯤꯗ ꯑꯃꯨꯛ ꯊꯧꯖꯤꯜꯍꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯖꯕ ꯅꯠꯇꯦ ꯀꯔꯤ ꯇꯧꯔꯒꯅꯤ ꯈꯟꯕꯗ ꯃꯀꯣꯛ ꯁꯥꯏ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯣ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯑꯩꯒꯤ ꯀꯕꯣꯛ ꯀꯥꯌꯣꯟꯕꯒꯤ ꯃꯍꯩ ꯑꯗꯨꯁꯨ ꯍꯟꯖꯤꯜꯂꯛꯀꯗꯕ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯕ ꯑꯩꯅ ꯀꯕꯣꯛ ꯀꯥꯌꯣꯜꯂꯕꯗ ꯁꯒꯣꯜ ꯊꯧꯕ ꯌꯥꯏꯗ ꯃꯗꯨ ꯁꯥꯐꯣꯡꯂꯛꯂꯕꯗꯤ ꯑꯩꯒ ꯃꯌꯣꯡ ꯌꯥꯕꯗꯤ ꯑꯩꯗꯤ ꯇꯅꯣꯞꯄꯤ ꯀꯔꯝꯅꯣ ꯇꯧꯒꯗꯕꯁꯤ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ ꯑꯁꯨꯝꯅ ꯀꯥꯔꯣꯡꯅ ꯈꯜꯂꯤꯉꯩ ꯄꯥꯎꯊꯥꯃꯩ ꯑꯗꯨꯝ ꯄꯔꯞ ꯆꯦꯜꯂꯛꯂꯝꯃꯤ ꯄꯥꯎꯊꯥꯃꯩꯅ ꯇꯥꯗ ꯀꯥꯔꯣꯡ ꯑꯩꯅ ꯌꯨꯝꯈꯣꯡ ꯁꯥꯡꯕꯤꯒꯤ ꯃꯊꯛꯇꯒꯤ ꯌꯦꯡꯊꯔꯛꯄꯗ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯎꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯆꯤꯗꯥꯏꯗ ꯂꯩꯔꯤꯕ ꯍꯨꯒꯤ ꯏꯁꯤꯡ ꯆꯦꯜꯂꯕ ꯀꯌꯥꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯄꯤꯛ ꯊꯜꯂꯝꯕꯗꯣ ꯉꯁꯥꯏ ꯑꯌꯨꯛ ꯇꯪꯈꯥꯏ ꯆꯟꯊꯈ꯭ꯔꯕꯗꯣ ꯍꯧꯖꯤꯛ ꯌꯦꯡꯕꯗ ꯀꯔꯤꯃꯠꯇ ꯏꯁꯤꯡ ꯂꯩꯕ ꯎꯗ꯭ꯔꯤ ꯂꯩꯔꯣꯜꯅꯨꯡꯗ ꯂꯣꯏꯅꯃꯛ ꯆꯨꯞꯁꯤꯟꯈ꯭ꯔꯕ ꯃꯥꯜꯂꯤꯅꯤ ꯀꯥꯔꯣꯡꯅ ꯀꯔꯤ ꯆꯩꯔꯛ ꯑꯁꯤꯗ ꯑꯃꯒꯤ ꯃꯊꯥ ꯁꯥꯔꯤꯉꯩ ꯑꯃꯃꯨꯛ ꯂꯥꯛꯁꯤꯜꯂꯛꯂꯕ ꯑꯗꯨꯗꯤ ꯄꯟꯊꯥꯔꯣꯏꯁꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯨꯜ ꯄꯨꯈ꯭ꯔꯤ ꯆꯧꯗꯨꯗ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯔꯣꯡ ꯑꯃꯗꯤ ꯄꯥꯎꯊꯥꯃꯩꯅ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯅꯤꯄꯥ ꯃꯤꯑꯣꯏ ꯑꯃꯃꯝ ꯊꯣꯔꯛꯇꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯟꯈꯤꯔꯝꯃꯤ ꯃꯈꯣꯏ ꯃꯤꯌꯥꯝ ꯑꯗꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯁꯤꯗꯥꯏꯗ ꯂꯩꯔꯤꯕ ꯅꯧꯅ ꯇꯧꯊꯣꯛꯈ꯭ꯔꯤꯕ ꯄꯨꯈ꯭ꯔꯤ ꯆꯧꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯍꯧꯖꯤꯛ ꯂꯥꯛꯄꯗ ꯀꯥꯔꯣꯡꯅ ꯈꯪꯂꯤ ꯏꯁꯤꯡ ꯄꯨꯝꯅꯃꯛꯇꯨ ꯃꯍꯥꯛꯅ ꯈꯣꯏꯔꯝꯈꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯂꯩꯔꯣꯜꯅꯨꯡꯗ ꯂꯣꯏꯅꯃꯛ ꯆꯨꯞꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯀꯥꯔꯣꯡꯅ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯑꯁꯤ
ꯄꯟꯊꯥꯕ ꯇꯧꯗꯨꯅ ꯏꯁꯤꯡ ꯆꯟꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ 7ꯅꯤ ꯏꯁꯤꯡ ꯑꯁꯤ ꯆꯟꯗꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯃꯍꯨ ꯆꯦꯜꯂꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯊꯟꯀꯣꯛ ꯊꯟꯅ ꯂꯩꯈ꯭ꯔꯒꯅꯤ ꯍꯧꯖꯤꯛꯃꯛ ꯄꯥꯎꯊꯥꯃꯩ ꯅꯍꯥꯛꯅ ꯂꯣꯠꯁꯤꯡꯗꯨꯅ ꯅꯈꯣꯏ 4-5 ꯆꯠꯇꯕ ꯌꯥꯗꯕꯅꯤꯀꯣ ꯆꯥꯏꯕꯤ ꯂꯣꯛꯀꯤ ꯂꯣꯛꯁꯤꯡꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯗꯤ ꯂꯣꯛ ꯑꯗꯨꯒꯤ ꯃꯔꯨ ꯂꯩꯔꯤꯕ ꯗꯣꯝꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯄꯨꯊꯔꯒ ꯂꯥꯛꯀꯗꯕꯅꯤ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯅꯨꯃꯤꯠ 7ꯅꯤꯒꯤ ꯃꯅꯨꯡ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯅꯈꯣꯏ ꯉꯁꯤꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯅꯥꯐꯤ ꯅꯔꯣꯜ ꯑꯊꯥꯕ ꯀꯌꯥ ꯌꯣꯝ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯇꯤꯟꯊꯕ ꯇꯧꯔꯒꯅꯨ ꯅꯨꯃꯤꯠ 7ꯅꯤ ꯍꯥꯏꯕꯁꯦ ꯈꯪꯍꯧꯕ ꯃꯇꯝ ꯅꯠꯇꯦꯅꯤ ꯄꯥꯎꯊꯥꯃꯩꯅ ꯑꯗꯨꯇꯥꯗ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯂꯥꯏꯐꯝ ꯀꯟꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯇꯥꯗ ꯌꯥꯎꯔꯒ ꯆꯠꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯗꯣ ꯇꯥꯗꯅ ꯌꯥꯔꯕꯗꯤ ꯆꯠꯄꯁꯤ ꯂꯣꯏꯅꯔꯨꯁꯤꯗꯣ ꯇꯥꯗ ꯀꯥꯔꯣꯡꯅ ꯑꯩ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ ꯑꯗꯨꯕꯨ ꯆꯠꯄ ꯌꯥꯗ꯭ꯔꯤꯅꯤ ꯈꯨꯜ ꯑꯁꯤ ꯍꯟꯗꯛ ꯃꯔꯛ ꯃꯑꯣꯡ ꯑꯃ ꯇꯧꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯕꯗꯤ ꯐꯠꯇꯕꯅ ꯄꯔꯦꯡꯁꯥꯝ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯔꯛꯂꯒꯅꯤ ꯑꯩꯅ ꯍꯦꯟꯅ ꯆꯠꯅꯤꯡꯂꯤꯕꯅꯤ ꯌꯥꯗꯕꯒꯤ ꯇꯧꯕꯅꯤ ꯅꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯁꯤꯡ ꯌꯥꯏꯉꯪꯅ ꯆꯤꯡꯕ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯍꯥꯃꯨꯛ ꯌꯥꯏꯉꯪ ꯄꯨꯔꯒ ꯆꯠꯂꯨ ꯑꯗꯨꯒ ꯅꯈꯣꯏꯅꯕꯨ ꯆꯤꯡꯅꯔꯕꯗꯤ ꯅꯨꯃꯤꯗꯥꯡꯗ ꯅꯈꯣꯏꯅ ꯄꯥꯟꯒꯗꯧꯔꯤꯕꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯥꯏꯊꯣꯛꯀꯗꯕꯅꯤꯀꯣ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ ꯊꯤꯟꯊꯔꯒꯅꯨ ꯅꯈꯣꯏꯅ ꯃꯤ ꯑꯗꯨ ꯈꯔ ꯈꯖꯤꯛ ꯌꯥꯝꯍꯟꯅꯤꯡꯂꯕꯁꯨ ꯅꯈꯣꯏ 10 ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯠꯂꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯊꯕꯛ ꯑꯁꯤ ꯊꯨꯅꯃꯛ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤꯀꯣ ꯈꯔ ꯑꯃꯅ ꯏꯔꯝ ꯁꯦꯝꯃꯨ ꯈꯔ ꯑꯃꯅ ꯏꯁꯤꯡ ꯑꯗꯣ ꯏꯔꯝ ꯐꯠꯂꯒ ꯂꯥꯛꯀꯗꯕꯅꯤ ꯆꯠꯂꯨ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯔꯣꯡꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗꯒꯤ ꯈꯨꯜꯂꯥꯛꯄꯤꯗ ꯑꯃꯨꯛ ꯍꯪꯂꯨꯔꯤ ꯀꯥꯔꯣꯡꯒꯤ ꯋꯥꯁꯤꯅ ꯃꯈꯣꯏ ꯂꯨꯝꯅ ꯂꯧꯖꯩ ꯍꯟꯗꯛ ꯃꯔꯛ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯨꯟꯖꯥ ꯃꯤꯑꯣꯏ ꯄꯨꯝꯕꯁꯨ ꯃꯁꯥꯗ ꯆꯤꯡꯅꯕꯅ ꯄꯤꯛ ꯊꯜꯂꯤꯕꯅꯤ ꯋꯥ ꯉꯥꯡꯕ ꯉꯝꯖꯗꯕꯒꯤ ꯉꯥꯡꯗꯅ ꯂꯩꯖꯔꯤꯕꯅꯤ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯁꯨ ꯊꯕꯛ ꯊꯧꯔꯝ ꯆꯠꯀꯗꯧꯔꯤꯕꯁꯤꯡ ꯑꯗꯨ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯃꯛꯁꯟꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯦꯝꯂꯥ ꯑꯃꯗꯤ ꯑꯉꯥꯡ ꯃꯆꯥꯗꯨꯒ ꯂꯣꯏꯅꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯥꯔꯣꯡꯅ ꯍꯦꯛ ꯂꯥꯛꯄꯒ ꯁꯦꯝꯂꯥꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯕ꯭ꯔꯥ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯉꯥꯏꯖꯔꯝꯂꯤꯕꯅꯤ ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯏꯊꯛꯇ ꯑꯍꯛꯄ ꯊꯧ ꯑꯃ ꯈꯨꯜꯂꯥꯛꯄꯤꯅ ꯁꯤꯟꯅꯕꯤꯔꯛꯂꯦꯗꯣ ꯃꯁꯤ ꯅꯍꯥꯛꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯐꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯔꯣই ꯃꯁꯤ ꯃꯇꯪꯗꯤ ꯅꯍꯥꯛꯅ ꯌꯥꯕꯤꯌꯨ ꯃꯗꯨ ꯄꯥꯡꯊꯣꯛꯄꯤꯔꯝꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯕꯁꯨ ꯆꯠꯈ꯭ꯔꯁꯤ ꯑꯩ ꯂꯩꯅꯤꯡꯗꯦ ꯈꯨꯜ ꯑꯁꯤꯗ ꯂꯩꯅꯤꯡꯗꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯣꯏꯕ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯈꯜꯂꯨꯗꯕꯅꯤ ꯀꯥꯔꯣꯡ ꯑꯗꯨ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯉꯤ ꯈꯨꯜꯂꯥꯛꯄꯤꯅ ꯅꯉꯣꯟꯗ ꯑꯩꯕꯨ ꯊꯦꯝꯅꯧꯗꯨꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯎ ꯍꯥꯏꯗꯨꯅ ꯅꯉꯣꯟꯗ ꯑꯍꯛꯄ ꯊꯧ ꯑꯗꯨ ꯁꯤꯟꯅꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯣ ꯇꯥꯎꯅ ꯁꯤꯝꯂꯥ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯣ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤꯕꯨ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯀꯗꯕ ꯊꯕꯛꯂꯅꯤ ꯆꯨꯝꯃꯤ ꯁꯟꯖꯦꯡꯒꯤ ꯀꯣꯟꯌꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅꯃꯛ ꯑꯣꯏꯍꯜꯂꯛꯄꯗꯤ ꯉꯝꯃꯤ ꯑꯗꯨ ꯃꯍꯧꯁꯥ ꯃꯍꯥꯛꯅ ꯌꯥꯔꯕ ꯑꯃꯗꯤ ꯅꯣꯡꯗꯝ ꯃꯍꯥꯛꯅ ꯅꯣꯡꯗꯝꯗꯕ ꯊꯕꯛꯅꯤ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯔꯝꯂꯦꯟꯒꯤ ꯂꯤꯆꯠ ꯑꯗꯣ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗ ꯆꯠꯀꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯐꯔꯕꯗꯤ ꯐꯩ ꯐꯠꯇ꯭ꯔꯕꯗꯤ ꯃꯤꯀꯨꯞꯇ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯇꯨꯝꯒꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯍꯦꯛ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗꯒꯤ ꯌꯥꯏ ꯇꯝꯕ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯣ ꯇꯥꯏꯕꯪ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄ ꯍꯧꯈ꯭ꯔꯒꯗꯕꯅꯤ ꯌꯥꯏ ꯇꯝꯕꯗꯨꯅ ꯂꯥꯛꯂꯕꯗ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯆꯦꯟꯒꯗꯕꯅꯣ ꯃꯍꯥꯛꯇꯤ ꯃꯇꯤꯛ ꯃꯊꯧꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯀꯗꯕꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇꯅꯤ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯌꯋꯥ ꯄꯥꯎ ꯁꯥꯔꯝꯂꯤꯕꯗꯨꯅꯤ ꯃꯁꯤꯒꯤꯗꯃꯛꯅꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤ ꯇꯦꯟꯈ꯭ꯔꯕꯗꯤ ꯅꯃꯥꯅ ꯆꯥꯗꯤ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯃꯁꯤꯒꯤ ꯈꯟꯕꯗ ꯑꯩ ꯋꯥꯈꯜ ꯑꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯦꯅꯤ ꯈꯨꯜꯂꯥꯛꯄꯤꯗꯁꯨ ꯑꯩꯅ ꯐꯖꯅ ꯇꯥꯏꯔꯕꯅꯤ ꯐꯖꯅ ꯍꯥꯏꯔꯕꯅꯤ ꯃꯍꯥꯛ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤꯃꯩ ꯑꯗꯨꯅ ꯆꯥꯛꯄꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯃꯅꯥ ꯃꯊꯨꯟꯗ ꯑꯃꯠꯇ ꯍꯥꯞꯇꯦ ꯐꯩ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯝ ꯏꯆꯥ ꯑꯄꯤꯛꯄꯁꯤꯒ ꯂꯣꯏꯅꯅ ꯄꯣꯠ ꯆꯩ ꯅꯝꯕꯨ ꯄꯨꯔꯒ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯗꯕ ꯌꯥꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯨꯝꯂꯒꯅꯤ ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯕꯁꯨ ꯈꯨꯜ ꯑꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯍꯧꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯄꯥꯝꯕꯩ ꯂꯩꯔꯛꯇꯕꯗꯒꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯝ ꯃꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯍꯥꯏꯗꯨꯅ ꯄꯥꯝꯕꯩ ꯑꯃꯈꯛ ꯏꯔꯣꯏ ꯂꯣꯏꯅ ꯊꯤꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯔꯣꯝꯗꯅ
ꯈꯨꯂꯥꯛꯄꯤ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯂꯩꯖꯔꯤ ꯃꯍꯥꯛꯅ ꯁꯤꯝꯂꯥꯗ ꯁꯤꯖꯤꯟꯅꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯍꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯃꯄꯨꯔꯣꯏꯕꯗꯨꯗ ꯃꯍꯥꯛꯅ ꯊꯧꯖꯤꯜꯂꯒ ꯊꯧ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯄ ꯉꯝꯍꯟꯗꯕ ꯇꯥꯔꯕꯗꯤ ꯃꯁꯥ ꯑꯄꯤꯛꯄ ꯑꯁꯤꯕꯨ ꯁꯥ ꯉꯥ ꯑꯃꯒ ꯀꯛꯑꯒ ꯍꯥꯠꯄꯒꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅ ꯋꯥ ꯆꯥꯎꯅ ꯉꯥꯡꯈꯤꯕꯅꯤ ꯈꯨꯂꯥꯛꯄꯤ ꯑꯗꯣ ꯍꯔꯥꯎ ꯃꯃꯣꯟꯅꯣꯛ ꯃꯥꯏꯊꯣꯡ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯏꯄꯨꯔꯣꯏꯕꯒꯤ ꯌꯋꯥ ꯑꯩꯅ ꯏꯟꯕꯁꯤꯗꯤ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤ ꯅꯍꯥꯛꯁꯨ ꯀꯔꯤꯃꯇ ꯈꯜꯂꯨꯔꯒꯅꯨ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯅ ꯌꯥꯅꯕ ꯄꯨꯝꯅꯃꯛ ꯁꯤꯟꯈ꯭ꯔꯕꯅꯤ ꯁꯤꯝꯂꯥꯅꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯛꯀꯅꯤ ꯊꯕꯛ ꯑꯁꯤ ꯇꯔꯥꯏꯕꯅꯤ ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯄꯥꯟ ꯅꯥꯏꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯅꯅꯦ ꯅꯍꯥꯛ ꯋꯥꯔꯨꯒꯅꯨꯀꯣ ꯌꯥꯔꯕꯗꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯉꯁꯤ ꯍꯦꯛꯇꯃꯛ ꯅꯍꯥꯛꯀꯤ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯤ ꯑꯁꯤꯅ ꯌꯥꯡꯂꯩꯅ ꯇꯣꯡꯂꯤꯕ ꯃꯄꯨꯔꯣꯏꯕꯁꯤꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯌꯥꯡꯂꯩꯅ ꯇꯣꯡꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯉꯥꯏꯈꯣꯅꯤ ꯅꯨꯄꯤ ꯅꯍꯥꯛꯅ ꯍꯔꯥꯎꯖꯔꯤꯕꯗꯨ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤ ꯃꯁꯤꯅ ꯑꯁꯦꯡꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯂꯒꯅꯤ ꯍꯧꯖꯤꯛ ꯁꯤꯝꯂꯥ ꯑꯃꯗꯤ ꯈꯥꯔꯣꯡ ꯑꯗꯣ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯆꯠꯂꯨ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯩꯉꯣꯟꯗ ꯌꯦꯡꯂꯨ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯊꯤꯕꯅꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯣꯟꯅꯕ ꯊꯕꯛꯇꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏ ꯑꯁꯨꯝꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯅꯁꯨ ꯈꯨꯂꯥꯛꯄꯤꯗ ꯍꯥꯏꯔꯛꯄꯁꯤꯗ ꯈꯨꯂꯥꯛꯄꯤ ꯑꯗꯨ ꯈꯨꯗꯛꯇ ꯃꯁꯥꯗꯨ ꯃꯦꯟꯃꯥꯟ ꯇꯥꯖꯔꯤ ꯃꯌꯨꯝꯗ ꯂꯩꯖꯔꯤꯕ ꯃꯅꯥꯏ ꯃꯁꯤꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯥꯔꯣꯡꯒꯤ ꯃꯌꯨꯝ ꯇꯝꯅ ꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯌꯨꯝ ꯌꯧꯔꯛꯄꯁꯤꯗ ꯀꯥꯔꯣꯡꯒꯤ ꯃꯌꯨꯝ ꯑꯗꯣ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯆꯠꯆꯥ ꯂꯥꯛꯆꯩꯗ ꯁꯤꯝꯂꯥ ꯍꯥꯏꯕꯤ ꯇꯧ ꯉꯝꯗꯦ ꯅꯉꯣꯟꯗ ꯑꯩꯅ ꯁꯤꯅꯈꯤꯕꯗꯨꯕꯨ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯊꯥꯗꯔꯕꯀꯣ ꯊꯧ ꯑꯗꯨ ꯅꯀꯣꯛ ꯊꯛꯇ ꯍꯥꯞꯂꯒ ꯄꯥꯡꯊꯣꯛꯀꯅꯤ ꯈꯟ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤꯀꯣ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯄꯟꯊꯕ ꯌꯥꯗꯦ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯑꯁꯣꯝꯗ ꯐꯥꯎꯔꯒ ꯂꯧꯕꯨꯛ ꯑꯗꯣꯝꯗ ꯆꯠꯂꯝꯒꯅꯤ ꯆꯠꯂꯣ ꯂꯧꯕꯨꯛ ꯑꯗꯣꯝꯗ ꯀꯣꯏꯊꯤ ꯊꯤꯔꯨꯁꯨ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯐꯪꯂꯕꯗꯤ ꯈꯨꯗꯛꯇ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯄꯧꯊꯥꯃꯩꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨ ꯌꯨꯝꯈꯣꯡ ꯁꯥꯡꯕꯤꯗꯨꯒꯤ ꯃꯊꯛꯇ ꯀꯅꯥ ꯀꯅꯥ ꯄꯜꯂꯤ ꯅꯥꯏ ꯍꯥꯏꯕꯗꯣ ꯃꯈꯣꯏꯗ ꯐꯖꯅ ꯍꯪꯉꯨ ꯃꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯎꯔꯝꯒꯅꯤ ꯅꯤꯄꯥꯅ ꯍꯥꯃ ꯄꯧꯊꯥꯃꯩꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈ꯭ꯔꯤ ꯑꯃꯔꯣꯝꯗꯅ ꯀꯥꯔꯣꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯤꯝꯂꯥ ꯑꯗꯣ ꯄꯣꯠꯆꯩ ꯅꯝꯕꯣ ꯊꯥꯕꯣ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥ ꯑꯄꯤꯛꯄꯗꯨꯅ ꯄꯝꯃꯒ ꯂꯥꯛꯂꯒ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡꯁꯤ ꯐꯥꯎꯗꯣꯛꯂꯒ ꯂꯥꯛꯄꯗ ꯈꯨꯜꯒꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯗꯣꯟꯗ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯗꯣ ꯆꯪꯖꯐꯝ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯟ ꯄꯔꯞ ꯆꯪꯉꯛꯑꯝꯃꯤ ꯌꯨꯝ ꯑꯁꯤꯗꯗꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯕ ꯌꯨꯝ ꯑꯗꯨꯅꯤ ꯀꯥꯔꯣꯡꯅ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯂꯦꯞ ꯑꯁꯨꯝꯅꯕꯨ ꯀꯧꯏ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯤꯅꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯃꯃꯥ ꯃꯆꯥ ꯈꯛ ꯂꯩꯕꯗꯣ ꯀꯤꯅ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯁꯤ ꯈꯟ ꯊꯣꯔꯛꯂꯝꯃꯤ ꯃꯆꯥ ꯅꯤꯄꯥꯅ ꯊꯣꯛꯀꯦ ꯇꯧꯕꯗ ꯃꯃꯥ ꯑꯗꯨꯅ ꯈꯥꯝꯈꯤꯕꯅꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯄꯅꯣ ꯅꯍꯥꯛꯄꯨ ꯀꯥꯔꯣꯡ ꯅꯠꯇꯕ꯭ꯔꯅꯤ ꯀꯥꯔꯣꯡꯅ ꯃꯥꯅꯤ ꯇꯩꯃ ꯑꯩꯍꯥꯛ ꯀꯥꯔꯣꯡꯅꯤ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯂꯝꯂꯒ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯦꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯖꯔꯛꯄꯅꯤ ꯌꯥꯔꯕꯗꯤ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨꯗꯣ ꯏꯆꯥ ꯑꯄꯤꯛꯄꯁꯤꯒ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯐꯤꯕꯝ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯈꯖꯤꯛ ꯇꯥꯏꯌꯣꯟꯅꯔꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯏꯆꯥ ꯑꯄꯤꯛꯄꯁꯤ ꯅꯥꯒꯅꯤ ꯈꯟ ꯃꯇꯝ ꯈꯔ ꯆꯪꯖꯐꯝ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯖꯔꯛꯄꯅꯤ ꯌꯥꯔꯕꯗꯤ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨꯗꯣ ꯀꯨꯏꯔꯣꯏ ꯊꯥꯕꯨꯡ 2-3ꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯑꯗꯨꯃꯛ ꯈꯨꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯆꯠꯆꯈꯤꯒꯦ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯃꯃꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯀꯥꯔꯣꯡ ꯅꯍꯥꯛꯇꯤ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥꯗ ꯅꯍꯥꯛꯅ ꯄꯨꯀꯣꯛꯀꯤ ꯐꯝ ꯑꯣꯏꯗꯨꯅ ꯑꯃꯥꯏꯕ ꯄꯨꯀꯣꯛ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯣꯏꯅꯃꯛ ꯅꯍꯥꯛꯅ ꯃꯥꯌꯣꯡ ꯌꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯆꯪꯖꯐꯝ ꯑꯩꯅ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒ ꯑꯩ ꯈꯛꯇꯗ ꯂꯩꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯅꯍꯥꯛ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯒꯅꯨꯀꯣ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯏꯕꯦꯝꯃ ꯅꯪꯁꯨ ꯆꯪꯉꯣ ꯑꯁꯨꯝꯅ ꯌꯨꯝꯗꯣꯡꯄꯣꯛ ꯑꯁꯤꯗ ꯀꯥꯔꯣꯡ ꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯁꯩꯗꯥꯡꯐꯝ ꯂꯧꯖꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯂꯥꯛꯄꯤꯅ ꯊꯥꯔꯛꯈꯤꯕ ꯅꯤꯄꯥ ꯑꯗꯣ ꯄꯧꯊꯥꯃꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯌꯨꯝꯈꯣꯡ ꯁꯥꯡꯕꯤꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯄꯥꯂꯤ ꯅꯥꯏꯅ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ
ngasai kholgi pukri sauda aroiba oini yengkiba karong na makhoida thau sinara khiba mikup tudagi ngasi pali inaina tariba miyo singado ising tanaba satkadabagi pose lo selaga lairi tanja adani lak ibado nupa su upai laiti makok pairaga khulakpi ge mayumda domak senkri khulakpi ge manak tamna senkhirami khulakpi amadi makhoi miyamadu labu phawuna thirabasu khungul phawli ba phangkhiri upai laiti khulakpi mayum na makok san hanaklami mayum yaurabada lamya aduda makhong adu sang ni tingthok hauna kappi mapuroiba yum madugi yangni na tonglibaduna aina khaira mahaki mateng na trabadi yarui khaina aishu khana urabani mahangna soyena maki yarui khaibasi nangi khohaidu soyena kholakpi karigino masabu nangna khatkani khaiduna hektamak hingsa tawriyabadbo thiam nauduna phajina sizinaba yaba mi singdubo nahaksi singi haibadi yariko hausikti ai matam mangnabani ai ihan pham khoyum lairam lenda hankrage khulakpi aduna ngaibiko isabi oiba pamuba ngahaki taibang haksangda hanjilhanba haibasi aina upaya manatragana upaya matauduna ngamnaba soiduna maki khotna jagani madugidamak nahak nung sathibiganu ko asi hairaga khulakpido mamangi matamda mahangna mayum palakhiba matamda purakhiba lairik mayamado mahangna mathang phakpa horaklani tasengnamak mahangna hauzik phakpa horakliba lairik asiri paithawna hingni matamda nongmata fawba ukhidaba nongmata fawba khangkhidaba lairik singaduni mapuroi paithawgi thawai mirela sinani tatna hangli lairik singade kadaidagi bu puraklibano khulakpiado khumdi wangangdi ngehakte tuminne layo khaidina khai lairik mayamado mathang phaktorakpada iroi loibada usin kauba lairik masama khak yauduna leirami lairik ado mahangna phakthoklaga yengakpada uri maye kayana lan iraga lairamlibado tasengna mamahak lairik mayamasi nahan makai ningsingdudabani adubo asingba tanja sida mapana saribati mahaksu ningsinglak lebani lairik mayamasi khulakpina makhoigi la lairik mayamasi khulakpi asina makhoigi kaasigi lamya sida tawthuklaga yotki tarang masamad haklaga nahan wai phumkhibani mahaksu matam koirabanina kawthukuri adubo asingwa tanjana laklabada kawthokhiba po ningsinglakpa hayosiri taibang miyoi bai khoigiri tatna thokpa thawthuk amakhakni khulakpina yengbiyo yumasigi yanglina tongbiriba isabi oibo usin hariba lairik asida usil makhan kaya ke loinamak suni yawido lairik asigi matengdagi naki usilado aina pangmangamjagi yanglina tongliba khulakpa paithawado khuba kanna kui khangna nui ashimna khuba kanna khurakpadani ngasidi khuba ku phuasi yamna hoba kiningai oibagi maung tawraklabasida khulakpigi sakhumdamadi mayai kada makhoi khara lairamlibado makhoina ngasaidagi wari sanaribadi thawai miril oiriba paithawasigi mitrangi langna tahandabani makhoi kanamateda adubo kuba kana khurakpasida makhoi miyamadu tari yumasida laiba kinarakpadagi mapal tamna mayum na loinamak senakhirami makhoi miyamadu thawai miriladuna amuk asumna makha tharklami summidana aigi nupidani nangna aiba nungsibasi ngasiri sangadu khangida nangna ai khangandana matam koina lotuna thamkhrabasu ngasidi aigi taibang haksang asi hanjilakpagi mhai amadi oiri mani lairik aduda soidani yauramgani aigi taibang haksang mak nahangna pibadi ngamloi adubu aigi taibang haksang asigi matik sabu posak amana nahangna usin taurabadi ai soidana maki taibang haksang na hanjin jabang ngamlagani paro lairik masado loi fawpa aduga soidana maki hangna ingan ngana thauramado karamna pangthokadabano haibado khangba ngamlakani posak adusu namita sangsang urakani ashamna thawai merilasina mahaki nupi oiriba khulakpisida thauna kaya su hapirami